KEIBI SANAPAT LEIBA Kana Leijadraba Angang Singi Leifam Oiriba Yaibilen Children Home Gi Nipuni Suba Foundation Day Pangthokhare Thoramadu Khongban Tabam Ibomcha MLA Lamla Assembly Constituency Nongthombam Rajendro Boy Amadi Home Asiki President Yanggoi Pibana Thoramapu Oiduna Pangthoki KS Ibomchana Mahaki Warol Thamladuna Kana Leijadraba Angang Singi Damakta Children Home da Thabak Toriba Mioi Singna Pikliba Angang Singi Leifam Oiriba Punsi Sembada Lauriba Thodang asi Awang Bathaki Kathokpa Amadi Samasa Sida Leidiba Mateng Pangba Ngamlaba Mioi Singna Pungning Lausing Haptuna Angamba Thakta Honaduna Mateng Panghaning Bagi Warol Sufongdoki Loinana Tharamaduga Mari Lenana Lupali Sing Taramanga Su Mateng Pangki Amadi Nongthombam Rajendro Boyna Su Lupali Sing Taragi Mateng Pangduna Home Masigi Makha Tarakpa Thabak Thoram Kayadasu Mateng Pangning Bagi Wakalon Fongdok Lamki Mukta Koi Thabak Tobu Darkar Oi KEIBI Khangba Mathok Tare Kudam Oina Harabada Akoi Bharat ki Parliament How give matam kharse NDA na BJP ki Kangrup siga India Party hariba Kangu siga anisi amana amada sai launai khongnai aroi bida kangnai adubu India ga Pakistan ga lan tawgadore hairpa kanduda kari tawbi haibu mani India da leibo opposition party punamaksina Akoi amat to oina lepe aina bu sipai khalladi la ekta la e to maduni aina thengna jai maduna mu 2024 ki November December atai tagi dania koi nga laitana koi sarkar paiba gam ta yaw na te koi MLA di tokriba ada nungai ribam na Praja Singdi MLA Dum Harimnina Sarkar Paite is Kangdia Aduna demand the 100 MLA Amrata would have demanded the 100 Aduni